Manipur si ahanbada drug ki transit oina drug puthokpa golden triangle ki adugumba lambi oina launarambadagi Manipur da BJP leingak lakkhibadagi lamdam ase drug puthokpa state ama oina drug ki map da yaorakpasi yamna laibak thibani haina Manipur Pradesh Congress Committee MPCC ki Vice President Harishwar Goshwami na phongdokkhre wafam ase BT road da laibak Congress von da bangtokpa paugi mifam amada Harishwar Goshwami na phongdokkibani paugi mifam aduda MPCC ki Vice President Harishwar Goshwami na hai Popi Tharamba Miyoi Singh Union Home Minister Amit Sahana ikai khumnaba utuna okani haiba wafam si India gi puwari da angakpa ama oina lehoragani masina drug ki issue asi lengana indirectly support tawi haiba khudam oire asugumba kayasina maram orga war on drug haiba campaign asi miyam da utjaiba thawongni haidaba ngamloi center amati state da paliba BJP lengak na ngangthokiba waga tawthorakpa thabaka yamna manadre haiba si miyam da khangle Manipur da BJP leingak lakpaka chei amada miyoi lak ama makhai thabak pigani haikhiba wafam kadai chatkre masida natana lamdam asigi boundary issue ILP gi issue sports university amadi national highway protection force yauna Manipur gi achoba issue kaya loishinbagi mahud khuzru muzru tawduna miyam da namthak tawbasi yamna laibak thibani nakal amadana war on drug ki campaign tawri aduga nakal ama romdana yugi athingba lawthokkiba asisu angakpa amani BJP leingak asigi khwaidagi mathong chadaba ama oina TV channel amada drug kamari lenina wafam khara phongdokkhre habagi damag pauchi amagi editor fazan bahaibasi aranba khongtang amani masina maram orga center amadi state ta leriba BJP leingak asi miyam da chauna namthak tawri habagi khudam oire haina su MPCC ke Vice President Harishwar Goshwami namakatana phongdokki war on drugs ana sigi matang se da koi sahi ahum mari manga se koi tar na ka BJP sarkar ki maroi honorable chief minister Biren yamna kanna war on drugs ki sigum wapam na lektana toina ban madugum wapam koi akoina khange madu ye hokiba sahi mari manga mu chidai da Manipur si ahanbada drug ki transit oina drug puthokpa golden triangle ki adugumba lambi oina launarambadagi BJP ne hek panba hodagi di makhatana akhoi Manipur habi state si drug puthokpa drug ki map ta yawa drug producer drug puthokpa adugumba state amagi hangna prithvi gi lengai da map ta yawa hodle masi yamna laibak thibani haidaningi aduga hadak te ikui da nasu sahi horubagi BJP ki ahan khudom di kari oidrage haina da koi yamna maming leijaba maming leiba koi senior journalist Hemant Kumar Ningomba mapung oina akoina khamjaba tajaba dadi drug ka mari leina wapum kara thamlubagi damakta police na kokotba phaluba leire masimak akoi yamna laibak thibani